Akashbani Imphal Wahengbam Rajesh na pau pajari ahanbada maroiba pau Indian Meteorological Vibhag na hairi Manipur, Assam, Tripura, Mizoram, Meghalaya, Nagaland gi mafam kayada ngasi akanba nong chugani. Rashtrapati Draupadi Murmu na ngarang saknareba miyoi humudra mathoida chahi asigi Padma Award kusinakre amasung Assam gi Mukhyamantri Himanta Biswa Sharma na hairi jati gi mayokta thapak toba miyoi kunmari Raija Police na phare. Indian Meteorological Vibhag na hairi ngasi Manipur, Assam, Tripura, Mizoram, Meghalaya, Nagaland amasung Orissa gi mafam kayada akanba nong chugani. Vibhag asin hai awang nongpo Bharat ki mafam kayada lakliba numit mangani asida akanba nungsit akhak araw ga loinana mayai oraptigi kalap nong chugani. Haryana, Delhi, Chandigarh, Punjab, Himachal Pradesh, Nongchup Thangba Rajasthan, Jammu Kashmir, Ladakh, Gilgit na singma mafam kayada asaba nungsit sikani. Manipur Sarkar ki Directorate of Environment and Climate Change ki report matungina ngarang numidang warang paupada Imphal East, Imphal West, Bishnupur, Kangpokpi, None, Senapati amasung Ukhrul ki mafam kayada nong chuki. Imphal East amasung Imphal West ki mafam singda millimeter 9.3 amasung millimeter 9 ki sangda nong chuki hari. Akashbani paumin hai ngarang nungthil Raija sigi mafam kayada nungsit yauna akanba nong chubada yum kaya amangata thoki hari. Manipur Police na Raija sigi tongan mafam singda sel khaibada chenaba miyoi sing phanaba thihumbugi thabak leptana chathari. Manipur Police na ngarang Jiribam jilagi Jiribam Police Station gi manung chanba Jiribam Bazar dagi PLA gi miyoi ama phare hari mahak miyam dagi sel khaibada chenaba misakni hari. Manipur Police ki paun hai Raija sigi ching amasung tampaki chingnaba mafam singda area domination amasung thihumbugi thabak leptana chathari. Mafam kayada checkpoint hangduna chingnaba miyoi sing check tabagi thabak chathari. Akanba checkil thoranga loinana National Highway 2 amasung National Highway 37 da nomada tangai padana changba polam sing puba gari sing pusilakli. National Highway 2 da gari chani marpudra mapan amasung National Highway 37 da gari chani tarani thoi pusilakre hari. Launa gandaba laina sing screening tauba amasung masigi matangda miyambu hena khanganbagi thoram ama Care Foundation sinduna Imphal East ki nongaibungda leiba masigi office da pangthokre. Non-Communicable Disease Cell Imphal East na Alliance India Care Foundation amadi CAC Imphal East ka kusumnarga pangthokpa thoram aduda miyoi kya screening tauki. Department of Horticulture amasung Soil Conservation na paikaliba scheme amasung project singi matangda miyambu hena khanganba amadi sensitization gi program ama None jila da pangthokre. District Office Horticulture and Soil Conservation None na Pingjang Farmer Producer Company ga punna sinba thoram aduda lapu amasung singi chara sing yenthokki. Rashtrapati Draupadi Murmu ngarang saknareba miyoi humudra mathoida sahi asigi Padma Award kusinakre. Nai Delhi da leiba Rashtrapati Bhavan da pangthokpa thoram amada Srimati Murmu na miyoi marida Padma Vibhushan amasung miyoi 53 Padma Shri pikre. Padma Bhushan phanglaba singi manungda Bharat ki hanagi hockey captain PR Srijesh amasung Bihar ki hanagi Mukhyamantri Sushil Kumar Modi yauri. Padma Shri phanglaba singi manungda Bharat ki cricket sanaroi Ravi Chandran Ashwin, classical saisakpa Dr. K. Oman Kutti amma yauri. Mana yenthokpagi thoramda Uparashtrapati Jagdeep Dhankar, Pradhan Mantri Narendra Modi amadi Kendra gi Mantri kayamanam saruk yaki. Kumsi sahi Ganatantra Divas palan thoramda leibak asigi saknareba miyoi chama kunthra matpanda Padma Award pinaba laukthokibani. Masigi manungda Padma Vibhushan 3, Padma Bhushan 18 amasung Padma Shri phangadaba miyoi chama 19 yauri. Mana phanglaba singi manungda nupi kulumdoi amasung mapan leibaki miyoi 10 yauri. Tabiriba paw asi Akashbani Imphal dagini. Assam ki Mukhyamantri Himanta Biswa Sharma na hari jati ki mayokta thabak toba miyoi kunmari Raija Police na phare. Bharat da leiraga Pakistan bu saugatuna thabak toba natraga Pakistan gi wangang basingi matakta chatharkiba khongjang gi saruk ama oina miyoi sing asi phakibani. Manghai leiba ki mayokta leiba pharba miyoi kunmari asi jail da thajin kre. Pahalgam da terrorist singa chathakiba attack aduga mari lenana Pakistan bu hakthengnana natraga nakoinana sogatpa miyoi singi matakta Assam na kaidongnung desu yengduna leiroi haina Mukhyamantri na phongdokli.
Pakistanbu sogotpa wafamsing social media da phongdoklubagidamag Assam Police na mioising asi raijadugi tongan-tonganba mafamsingdagi phagatkhibani. Mizoramgi konung Aizol Meada car amagi mathakta nungjau ama tarakpadagi imung amagi mioi ahum sire amana sokle. Akasmani Paumina Police ki Pau Paladun Hai Togdok Adu Raijagi Konungdigi kilometer kuntra manga lapa mafam amada thokibani. Mioi sing aduna Lengpui Airport gi Aizol tamna halakpagi lambida nungthilpung ahum makhai taba adwaida singthaktagi nung kintharapadagi se liba car adu nansan kibani hari. Togdok aduda matay manaw amasung makoigi machanupi mafam adumaktada siki. Gari adubu thoriba machanupadudi kahena asok apan nangkide hari. Police na hai singthaktagi kintharakiba nung aduna car adu phumjingki makoigi haksang police amasung mafam adugi mioi singna nung maraktagi lokthokki. Maragasida Mizo Jarlwai Polgi Makada tongan ba sangsan sing nangarang matang kaktaba lambi thingbagi khongjang changchingkre. Kha thangba Mizorangi lunglai sar samnagadaba maruiba lambi semnabagidamak thadarakiba senpham nakal amada theidokre habigi maralda lambi thingbagi khongjang adu changchingkibani. Chhattisgarh ngarang Maoist kunmari sarkar changjarakre Bijapur jila da pangthokpa thoram amada Maoisting asina CRPF amasung district police ki makok thongba official sing yawba thoram amada makoi changjarakibani. Sarkar changjarakraba Maoisting asigi manungda Maoist tara mari phaba natraga pau piba ngamada lupa lakh 19,000 gi mana pigani haina lokthokraba mioising yawri. Sarkar changjarakraba Maoisting da sarkar gi rehabilitation scheme gi makada lupa 50,000 gi check mana khusinaki. Sahi asida Bijapur jila khakda Maoist chani hena sarkara changjarakre. Ngasi phongba paukse singi barwe pauk singi dama hojik Khangembam James leire. James Thakachari Rajesh me thadagi cold storage sing chalairaga uhai wahai manamasing thamba hogadori haiba pau ama ponfam paucheda ahanba headline tawduna phongni. Surui festival gi matik chaba security arrangement tawnaba khanaba loire miyamna saruk yabiu Puja Elangbam haiba pau ama sanalebak pau cheda maruiba pau oina phongni. Plastic policy lising ani chani chanahanba lising ani ga kunithoi chanahanba ngamdri liter makhai gi ising bottle su thingba ngamdri haiba pau ama Sangai Express Manipuri edition da ani suba headline tawduna phongni. Mizoram da athingba thamkraba single use plastic bag kg lising amaga chanipan Aizol Municipal Corporation na fagat kre haiba pau ama Sangai Express English edition da headline tawduna phongni. Manipur Mail da Senapati DC na Clean Senapati River campaign gi matang da mifam pangthokre haiba pau ama Manipur Mail gi anchor kalam da phongdi. Ichel Express da Charangpat da anti-rabies vaccination program pangthokre haiba pau ama headline tawduna phongdi. Manipur violence kuki amadi maitei gi marakta anirak suba oina wari sanaraba yai haiba pau ama narol thodang pauche da ani suba headline tawduna phongdi. Masiga manaba pau ama People's Chronicle da Center na Maitai amadi Kuki Group ki marakta mathangi wari sanabagi midyeng thamdi haiba pau ama phongdi. Anal Khulen da len tabadagi yum khara amang ata thokre haiba pau ama Imphal Free Press da headline tawduna phongdi. Serau sugnugi lanjinarakpa sing hanjinarakpa haure wathori sing na yumna kaure paujenba football tournament haudokre haiba pau ama huyenan pau da ani suba headline tawri. Hills Hornbill Express da Manipur Police na Manipur da Pakistan amadi Bangladesh tagi illegal immigrants sing sangsilakpra haibadu thidokpa hauragani haiba pau ama headline tawduna phongdi. Tamelong Times da Indian Meteorological Department na awang nongpok lamdam da me tang ani phauba nong churba yai haina headline tawduna phongdi. Ganfu Mail da Mizoram da nung kintharakpadagi imung amagi mioi ahum laikhidre haiba pau ama headline tawduna phongdi. Rajesh Thagachari James Aruibada Maruiba Pau Indian Meteorological Vibhag na hari Manipur, Assam, Tripura, Mizoram, Meghalaya, Nagaland mafam kayada ngasi akanba nong chugani. Rashtrapati Draupadi Murmu ngarang saknaraba mioi 73 da chahi asigi Padma Award khusinakre amasung Assam gi Mukhyamantri Himanta Biswa Sharma na hari jati gi mayokta thabak toba mioi kunmari Raija Police na phare Pau loijare.